Ukhrul district ki manung sanba litan sarai khongi kuki singna namna tab area singna nomai kap thrakri ngara numidang pung taraga minit tararum taba matamda Ukhrul district ki litan police station ki manung sanba kuki singna namna tariba litan sarai khongi saruk singda khulai pai bisinga manak nak pasingi saruk tegi nomai kap sindun attack sa thrakri saurakna automatic weapon sing season aduna nomai round taraga mangarom khuladur kap silakibani thaudo aduna maram oiraga khulgi miyoi kia aki akhang phauna ki haina koki CSO working committee na thadurakpa chirolaman hairi chirolashina makhatana hairibana khulai paiba militant sina new heaven lomdagi koki sing tariba chepu yaurem area tam akan mamong nomai kapsilakibani adubu thaudo adur kanamata asopan yaukiti khulai paiba sina nomai kapsilakpa adur koki singi maikedi hannu nomai kapkidi masi maru oina koki sing handru nomai kaplamba tarabadi irang adu hena pakthok sak thorakpa yai haina khang duna lekibani koki sing gi matakta leptana satharakpa attack sing gi manungsana urkulamasum masiga thangna leidiba kamjong district ki koki sing tariba jaga sing dasu asigumba yamna toina nomai kapgi thong sing asi leptana thokri maru oina mongket chepu sangkai thawai koki sasat leplen amadi tingpi bungkhul sing da asiguma thaudok kya si leptana mayuknari masina maram oiraga khullas duda lairiba misam yam sing akiba phaunari loinana singi district asigi security environment sound akiba mayoknari hari koki singi mathak attack sa tharakiba thagdok kya sigi matangda mari leinaba authority singna paikhatliba thabak thorom kaya asida nungnang phungdokladuna masigi matangda tangkhul apex body singna karigi tumina lesiliba no hairaduna manipur sarkar amasum central government na paikhatliba thabak thorom singa sida penabu wafum kya su phungdokli loinana matam kya kuina khulai paiba kangbu singa sida karimata miyeng sangdana asiguma thong sing asi kayam kuina sathanki kidariba no hainasu hanglakli khulai paiba singna koki khul singda toina attack tawbagi thagdok singa sida central amasum state government ki mari leinaba authority sing athubada miyeng sangduna thabak paikhatnaba taksilakli loinana asiguma koki singda yamna toina khatnaba hobagi thong sing asi ningthina mapung phana lakshinana bo honadrabadi irang asi sakthoraktun hena tangta daba phibam amanda lakani maramduna asiguma thagdok sing asi matung thoktana ba authority na mathau taba thabak sing lokhatpiu haikenasu pausta makhatari September amadigi tara phawba census pangthokani hairibasina amukke hena nungnang nahli handak Manipur sarkar thokiba gazette notification amagi matungina mathang tha April amadigi hauna census pangthokani tawramadu lakadoriba September amadigi kunthra phawba oina pangthokani hairibasina lamdam asigi miyamda amukke hena nungnang ba pokale haina campaign for just and fair delimitation gi convener Zetendra Ningombamna nasu wangkhaida leiba GFD gi office ta pangthokiba pawgi mipam amada phongdokri mana makhatana haikibata lamdam asigi miyamna national highway da free oina satpangamdana leidiba khaknatana haukiba numit kharani asida mafam khrada hingsa gi thogdok sing thokiba matamda mari leinaba DC na irang ningthina laksin phawba ngamdana leiringa gi seraksida Manipur gi CM na census pangthokpa matamda niyam sumna pangthokani hairibasi thajaba ngamdi maram aduna lamdam asigi yellow proof singi khallaga census pangthoke hairabasu NRC natragana masigi manaba mechanism ama hana pangthoktuna mitop sing khandoklaba matungda pangthokpiu miyamnasu census amasum NRC gi matangna kupna nainaduna kendra gi MLA singda census pangthoktringaida NRC satna hananaba takshinbiu hairi NHS 102A gi sangsak teknopal lambi da ain kaina sajiliba structure sing numit taraga mangani gi manungda laukthoknaba khankri National Highway 102A gi sangsak teknopal road package 1 gi manungsana lambi asi pakthok sakthokpaga mari lenana lambi paring asi da ain kaina sajiliba structure sing numit taraga mangani gi manungda laukthokinaba kamjong DC na ngarang order issue tawkhri kamjong DC na thokiba notice adugi matung ina National Highway Act 1956 की Section 3 की मखादा संसद टेक्नोपॉल लंबी की मफम क्यादा आइन कायना मसुम नियम नियाद मोंग स्ट्रक्चर सिंग साजिंदनबा क्यारगन वार्निंग पीबु लेखरबसु लेप्तना सकतपगी थबक सथरी mamang sahi English ngani ga kunga mangagi me taretasu ain kaina sajiliba sing asi masana sidok sanabigi matang na kamjong DC yauna madi lainariba village authority member committee member sing headman amasum chairman sing na puna mifam pangthoktuna sahi edugi me kunthra phawgi manungda sidoknaba khanganba lekrabani adumainama NIS 102A asi pakthok sakthokpagi thabak sing asida ain kaina structure kaya sajiliba sina maram oiraga apan bathugali maram aduna notice asi issue tawkiba nomitegi paraga numit taraga mangani gi manungda masa masana ain kaina sajiliba building sing adu lakthokadabani kariguma lakthokdaba tarabadi makhataba notice ama issue tawdana eviction gi thabak satharagani
Bharat Sarkar ki Ministry of Road Transport and Highways ki maikedi ki su highway ki saruk sing da lam khopsinduna structure kya sajinba sina maram oiraga highway ki thabak sing asi matam sana pekhat mangamdri haina khangalak pasu laikre hari Biden Villages program ki state level workshop pangthokre border villages samagani fuguhumdoi masa khangdokle Minister Minister Yumnam Khemsana border area sing khongjel yang singba sagatpe ki tangai fadaba phongtokri border area semgatuna mapam madura leiriba miyoi singi punsi meng fogat halaba matamda state asi mapung phana sakot hanba ngamgani haina magna phongtokhi Planning Department na Hotel Impal ki sangai hall pangtok nomi goeba state level workshop amadu Minister na haki international border da leiba khungang sing sakot hanaba central government akhanaba thorang lokali Biden Villages program BBP2 gi makhada center na international border da leiba manung hanjin mafam sing sakot na bohonari Manipur yawra tuan bi state taraga tereta akhanaba thorang asi lokhalakpani Backseat Bharat at 2047 ki panam makhada paikhat liba thorang asi gi manung sana international border da leiba khungang sing da sakot thorang sing lokhalagani hiram asiga mari lendana border village samagani fugu humdoi masa khangdok pangamli nauna sakot thorang paikhat ka doriba mafam sing gi manungda Tangnopal Kamjong Urkhul Sandela masum Susampur gi khungang samagani fugu humdoi yauri Ministry of Home Affairs na masa khangdok laba khungang sing asida anauba infrastructure sing semgat pagaloinana lambi thong gi phibam phagat halagani hari BBP2 gi pandam phangna Planning Department District Administration amasum Assam Rifles yauna security agency sing gi thongdang yam sawi sabka sat sabka vikas haiba miyeng asigi makhana mipum khudimak ta kanaba phongana ba thorang asi lokalapani thawra madura Chief Secretary Punit Kumar Goyal na hai ngamkai ngakpagi thawdang loriba force punamak amat oina punchilaga border area da mapung phana sukwa thorang paikhatna ba hona bigi tangai fatabale border area da leiriba awat apa punamak yingsinna ba thorang kya lokali maru oina lami gi phibam phagat hanbaga loina Bharat net ki kuthangda 4G gi Khudong chaba phangana na ba honari Pauksi esidana sumna report tauri Tangkhul MLA ahunga CSO lusingba singa punsilaga Minister unakre NIA digi case lakthokna na demand tawrakre CM ga loinana irang thokpham singda satkadauri Okrula amasung Kamjong district numi kharani hi mamang digi Tangkhul amasung kuki kharagi marakta thokliba pamdaba thawdok singa dugi matangda ngasi Tangkhul gi MLA ahunga Tangkhul gi civil society organization singa pulaga Minister Yumnam Khemsanga ngasi Minister Secretary tu unakre Khongsat aduda saruk yaruba Tangkhul lusingba amana pausi sida hai hauzik thokliba irang asi Tangkhul singna hoba nati kuki kangbu amana kai horakpani aduga makoina mi phaba phuba masum yumai thaba na singba horakpani haina Chief Minister da paudongki thokliba wathok asigi matangda mamut tana khangdringaida miani siri haiduna Chief Minister na case asi National Investigating Agency NIA da sinari haina lakhoki Chief Minister ki khongthang adu aranmani maram aduna case adu NIA digi lakphokadabani haina Chief Minister da yamna kan pressure piramki masido sunatuna Imphal Urkhul lambi thingjinduna thambada kariguma makhalamati gi action lokhat palaithri phibamasi makha asum sangtharagadi Tangkhul gi micha miyam sawba hengalaktuna laman khumnabagi phibam ama laknagadawre haina su khangalamki hari miyam gi asawbudu fatharaduna Chief Minister na ekoi masul nungsinana laiminana ba masu thawdok sing adu karamna waroisin purakatagi haibadu khanaki si haina phongdokpaga loinana irang thokiba sangkai amasung mongkot chepuda Chief Minister masamak yauraga Manipur gi DGP ga loinana Tangkhul MLA singa punna salaga samga sagali hainariba bunker sing adu lathongani ngasi numit nini humni gi manungda mafam adu sanaba thawrang tawguna haina thajaba pirakhi Chief Minister ga unaba adu state ki home Minister Gobidas Konthokjam Sarugaki Tangkhul MLA ahum aduri Ramoiba Laisio Kaising amadi Khasimba sumni Atopa pawi source aman hai tuan ba infrastructure sangga saganabigi damak ingtapa phibam hana lehenba mathok tai heba wafam mapung phana khanaki sago thorang sing mapung phana pekhanna ba ingtapa phibam lehenna ba hona bada mipung khudimang thaudang lomina sihina CM na phongdoki Sangkai amadi sarkar phungda irang tholakhibaga loinana Imphal Urkhul lambi paringi litana masum Sangkai mapada tension wangkhalakhibaga loinana ngasigi mifam adu pangthokibani ingtapa phibam hanjinhanabagi panamda MLA Ramoiba amadi Laisio Kaising nasu mamangna Tangkhul Nagalonggi lusingbasinga unaduna wari sanaba laikhrabani Nauna semlak liba mayai lambi gi tungan mafamsingda lambi mathakti ising tungsilamba amadi koilas kaiduna leiramba kaya thingnari Malal Matam kya gi mamangdagi National Highway 137A miyamna mayai lambi haina khangnariba lambi asi Manipur lengana matam usunaba lambi ama oina sembina pa haiduna mayai lambi apun balup
mari lainabasingda matam sangna haiduna lakpadagi handak lambi sembagi thabak paikhalakpa asibu malalgi maikedi thakat phongdorakli adubo ngarang March ki tang kuing tareta malalgi thaumising lambi paring asigi haujuk oriba phibam yengsinbagi khongsat ama satkhre haina malalgi secretary Sandam Bijoy Singana Kuyek Pidun Tadurak Pat Chiro Lamada Haidi, Siolasin Hai, Malalgi Tomising Yingsin Kongset Adu Lambi Paring a Sigi Tuan but Mapam Singda, Lambigi Matak Amadi, Lambiga Taina Ising Adum, Tong Shilaga Leba, Nauna Tarak Liba Koila, Kaira Galeramba Katanaki, Lambigi Nak Get a Si, Yamna, Wangman Kibana Maram or Gari Ani. Thainarako matamda gari masa thaidokpham leitavana accident thokgi sam yamna wonkhale hadi siolsina yengsin kongset adu samu raugi jaga sing lambi sema lepkhibana maram oiraga ayuk nungthil numidang khaktana urful na maram oiraga asuki mati prajamiam awaba mayun hali ayamba mioi kyama loin na biawri maram asina mari lenaba department atirma matamgi manungda miyeng sangwiraga thabak oina paikat pina bahajarakli loinana haijariba wafam sing asi athuba matamda thabak oina onthok piraktaba tarabadi malalna tuminna leithoklo heri Pauksi esidana sumna report tawri koki amari Tangkhul naga singi CSO singi mihut singa CM go unaduna wari sanakhri koki amari Tangkhul naga singi marakta haujik toina irang thokliba Ukhrul district leiba tuan ma CSO singi mihut singa Chief Minister Waikem Sanga CM Secretariat ngasi kaudun unakhri hari unabadu Home Minister Gopidas Konthau zamamadi atai MLA sing susuryakhi unabadu Chief Minister ge makedigi haujik litana thokliba Unkana ba si maike ani mangna wakal phathamina dun mahok sagum ingtaba purakpa honamina si lenga ki maike digi urkul district ta pakhet kadaba infrastructure amadi atai development sing unkana ba sina thinthale mungna ba madi yengthina ba kaidau nung da aphaba purakroi maike ani mangna santi hanjinna ba honamina si amadi development da punna khong thangjinmina si haina su appeal tokhiari BDF sing uniform lainaba senpham Kaithoktrabadi April amadigi BDF sing uniform setabegi khongjang sangsilagani sanjit lamdamasigi law and order miyamgi punsi amadi lantum ngakpada asawu thaudang lawriba village defense force BDF singi uniform lainaba lupa Programaga lakhum fugali sing taraga nipanga satruka kunga marigi encashment permission finance department satliba financial year nangnaba pibidrabadi April amadigi BDF sing uniform setabigi khongjang sangsilagani haina all Manipur BDF employees welfare association gi president Shei Sanjana phongdokri wafam asi ngasi Manipur press cup ta pangthokiba pawgi mifam amada Sanjana pawmission gi maphamda phongdokibani mana makhatana hai all district SP dagi revised Budget BDF sing uniform lainaba haplaba senpham lupa croramaga lakhum fuga lising taragani panga satruka kunga mari sigi proposal tharaktuna Manipur Police Headquarter gi Home Department da mamang sei inglising ani ga kunga manga gi December kunga ni thoida tharakhi tha ani makha gi tungda Home Department na process tokhi masigi matung satliba sei inglising ani ga kunga taruki March taragani panda Chief Minister na proposal adu approve tawiduna Finance Department da encashment permission gi namak thakhi adubu ngasi fawbada loisin bidana file handok hanjin tawduna leiri masina maram oiduna saliba financial year nangani haibigi thajaba leitri hari mangna makhatana permission na phongdokibadi karigu masaliba financial year nangnaba finance department na BDF sing uniform lainaba amount asigi encashment permission pibidrabadi April amadagi Manipur da leiriba BDF pumba uniform setabigi khongjang sangsilaganaki panmayabadi BDF sing uniform lainaba senpham kaithoktana sahi manga taru asi uniform issue pibidana leirapana maram oiduna BDF singi pikrapa tha gi kusumana sidigi maranai laijaduna lakmani maduna ngasidi BDF singna khang mangambagi thauna leiraktabadigi akan makhongjang sangsinana ba phirep asi lawrakhibani Ziliang rongi lam solakpa yaroi Assam lenga maram su koki insurgent group singa saliba tha sigi taraga manga da sign tawnikiba memorandum of settlement MOS adu Zirang United Front ZUF na haksina lawi loinana taunaribe agreement adu maram oiraga Zirang gi lamsingda makhalamata da sogolakpa yarohina ZUF ki Ministry of Information and Publicity na thadurak part Sirola mana phongdurakli Sirola dugi matungina Assam maram su koki insurgent group singna MOS ama sign taunaribe du santi thamnana bagi mi yengdadi thagat pa phongdu ye duga lamdam asigi yelawmi oiriba furup singdadi ikai khumnagadabani MOS adugi Khudong chaba lauduna sign taunabada yawriba lalhaulup singna makoigi operation jurisdiction pakthok sakthuna bahonaraglabadi yabangamroi Zirang Territorial lansinduna operate tabusu yaroi santi amasum nungsi chanana hingminagi hairabadi thamoi sengba amana mapu ikai khumna bu utkadabani hari
ꯔꯤꯝꯁꯇ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯗ ꯂꯩꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯉꯔꯥꯡ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯍꯧꯗꯨꯅ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯤꯝꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯌꯥꯝꯒꯩꯗꯒꯤ ꯌꯨꯝꯅꯥꯝ ꯁꯅꯥꯅꯨ ꯗꯦꯕꯤ ꯆꯩꯀꯨꯟꯒ ꯃꯔꯤ ꯃꯄꯨꯔꯣꯏꯕ ꯌꯨꯝꯅꯥꯝ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯝꯅꯥꯝ ꯁꯅꯥꯅꯨ ꯗꯦꯕꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯝꯁꯀꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤ ꯗꯣꯛꯇꯔ ꯔꯥꯃꯦꯁꯣꯔꯒꯤ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯃꯤꯔꯣꯜꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 23ꯗ ꯃꯆꯥꯅꯨꯄꯤ ꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 23ꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯍꯥꯟꯕ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤ꯫ ꯇꯨꯡꯗ ꯑꯉꯥꯡ ꯑꯃ ꯑꯃꯁꯨꯡ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯔꯤꯝꯁꯇ ꯊꯥ ꯑꯁꯤꯒꯤ 23 ꯐꯥꯎꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯑꯉꯥꯡ ꯑꯃꯁꯨꯡ ꯃꯃꯥ ꯔꯤꯝꯁꯇꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯈꯤ꯫ ꯇꯨꯡꯗ ꯃꯃꯥ ꯃꯆꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯇꯨꯅ ꯔꯤꯝꯁꯇ ꯑꯃꯨꯛ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯒ ꯎꯅꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯅꯦꯝꯊꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯔꯤꯝꯁꯀꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤ ꯗꯣꯛꯇꯔ ꯔꯥꯃꯦꯁꯣꯔ ꯁꯁꯄꯦꯟ ꯇꯧꯕ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯍꯟꯗꯕ ꯗꯥꯕꯤꯁꯤꯡ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯁꯤꯟꯅꯔꯝꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯖꯔꯤ꯫